ngasi numida waram phongkhiba tungan Manipuri sifungsing amasung thokhiba thawdo wathokisingdagi maruoibi I pausing mayamna thamjagi ahanbada kanglaipak ki mairadagi lakusarga Manipurgi Mapham kyadi ising isawgi awaba mayoknari Pukhao khabam da yumnipan ising khumjinkhre Imphal turel ising pathorakpadagi kangla mongba hanba thangal kaithel singba ising khumjinba hore Senapati da ising isawna miyoi ni Sire Manipurgi Mapham kyada maru oina turel maru singda nong subadagi Imphal da natana Manipurgi Mapham kyada sieliba Manipurgi maru oiba turel sing haibadi Imphal turel Nambul turel amasum Iril turel gi ising imai wangkhalakpadagi Mapham kyada khudong thiningai yauna sien hore Sire sida ngasi education director na thokpa matungina lainga ki makhada lebi school sing government aided yauna central school sing tang ahum dagi mari fawu suti thadokre turel gi launambal kaibadagi Mapham kayada ising thomjin bayawre Imphal turel gi saruktagi haidorakpa ising na north AOC gi Mapham singda ising pathoktuna chensin bahore masidana tana Imphal mayonda lebiba thangal kaithel gi Mapham sing ising thomjin bahore Singjamai thong manakta Imphal turel gi ising ki imai khudong thiningai thagi yauna sele lairai kaiba yabi gi phibam leibadagi arambai tengol yauna miyamna turel torban semjinki Imphal turel gi ising pathorakpadagi mongba hanba laifam ising thomjin badana tana akoiba Mapham singdasu ising thomjile Imphal turel dagi pathorakpa isingna kangla manungdasu ising chensilaktuna ising thomjin bahore haujik kanna ising thingbagi thabak sathari masidana tana Kumalampa Youth Hostel dasu ising sensin bahore khorai salanthong dasu Imphal turel gi ising imai wangkhalakpadagi tawtharakpa amot akai sing mayam ama panduna leibadagi thong asi ising iraina maram oiduna akaiba pigadra haina mi paiba poknare Imphal East District ki manungsanba khundrakpam A sina konba Mapham kayada ising thomjin badagi miyam awaba kya mayunare Idil turel manakta saba dolai thabi damgi kenel singda thadorakpa ising pathorakpadagi Pukhao khabam gi yumni palom ising thomjinkhre thawdo thokpham na taraga nipan suba AR gi personal sing laktuna mateng pangbagi thabuk pakatki masida sinatana yumnam khunau sambai singkhuna sing Mapham singda ising chakholakpana maram oiraga miyamna lambi chatpada sauna khudong sadaba mayunare hauji ki oina dolai thabi damgi ising danger level da lari dam asigi satar taruk leibigi manuna satar ama singkatuna ising thadokpaga loinana iril turel lomda ising thadaba hokre lakadori vidamit mangani sida akak arau yaun akan mamongna nong suragani haina Indian Meteorological Department IMD na orange amadi red alert ngarang lothokibani turel gi launambal sing kairak payabana miyamna mikup na homsingna laibiyo amadi khudaki oiba thabak lakhotuna miyabigi punsi amadi lantum kananaba DC Police Water Resources amasum atai officing da pau pibiyu haina lenga ki mari lenaba loisanga tungan thokpa chirol khangalakli nakalamaramda nongsingi phibam phatabana maramoiraga mathangi numit mangani fawbada Mapham gi medical officer singna masana thabak toriba Mapham sing thadoktanaba health services ki director gi chirol amana su khangalakli amaromdana Senapati di ising isawna miyoi ni Sire ngarang Senapati district nong kana subadagi singdagi lainang sentharaktuna lambi aduda lakpa ikoben ama Senapati river da tashinkhibadagi gari aduda thawduna lakpa miyoi ama laikidre thawdo dungrang nungi pung amaga makhairom taba matamda Senapati district ki Imphal Dimapur lambi paringi district council amadi bakhowani gi marakta singdagi lainang sawna sentharakpadagi thokibani laikhidraba sigi maming Dr. A Saisau Saikun ngamang apokpa S apaw kawi kabung karong bilis tagini mag dental gi doctor ni miyoi sina turel tasin khibadagi ising iraina sentaki khudakta local volunteers sing amadi Red Cross Society gi miyoi sing thibuhumgi thabak sa thabada asi baksang oina fangkhibani haidi thawdo asigi matangna police tagi phama paw gi matungina di eko ben adu lambi da thawduna lakpada khanghaudana singdagi laikhom laina amasum nungsak yauna safu kana sentharakpana Centrakpa mapasa anabadagi gari edu Senapati river da tashinkhibani thawdo odu thokle haibagi paw khunja singna police ta pirakpadagi Senapati police ki kangbu amadi SDRF ki kangbu yauna thibagi thabak sa thaba matamda ngasi ayuk miyoi edu turel mariladugi asi baksang ona phangmangambane hari nakala maromda ngarang nungthil pung aniga makhai tagi ahum phawgi manungda Senapati all Monday market school dagi halakpa mahairu ama Senapati turel gi ising imai wangkhalakpadagi Torel dagi tasin khibadagi hauju phawu thiba khangdana leide haidi torel da tasin khibadagi thiba khangdana leidiba miyoi sigi maming
Hailungba Martin say Tarakatere Apokpa Railung Kawi Wilong Kule the Gini Mark Haksang of Jupaw Tiva Kang ready Haksang si Fangna Bohana the Miam Namateng Pangbi Huayna Manungi Makidigi Hydraki Loyna Police Amadi SDRF ki Kanguna Mahire Shubutibi Tabuk Satari Hari Atopa Madana Parliament Mapham the Manipur took live Lanasigi Matang opposition and Mapung Pava Wapam Putopangamdre Arki Imo Manipur took live Kanglup Anigi Lanasigi Marueva issue Shingi Matanga Parliament takes a Tariba session Sida opposition and Mapung Pava Wapam Putopangamdre Haina Sagolban Sigi MLA Arki Imona Maral Sirapi Social media X the Tagalak post Amada Akaknabo opposition Maming Dipandana MLA Arki Imon Hai Illegal immigrant su Amasum NRC yauna lana sigi core issue sing sathariba Mapham asida opposition ki maikei ningthina thambak ngamdre parliament ki session asi TV debate natraga election campaign ati madugi mahutta leba asigi miya mamang na Manipur thokliba kanglup ani gi lana sigi core issue sing phutoktuna khangadabani opposition ki maikei Manipur gi matang da phongdokhiba du hajaraba election gi speech ni parliament opposition ki lusing basingna lainga ki aswaiba aran khaktamak phutoktuna wangang Madugi Mota, issue Asigi Warrision Puranaba, Center Langakta Suggestion Pinavasu, MLA Arki Imon Apple Toki. Panway House Satariba, Parliament Sesanda, Narang Manipuriki Lok Sabagi Congress ki MP Dr. Angamsa Bimol Akoizamna. Status the Togliba, Kanglup Anigilana Siki Matanga, Mark Yoeva, Wapam Kya Fongdokibani. Atopa Paumana. Manipur togliba lana solution duna mahausagi punsiro la hanjana na bahonavada miyam gweba wakolon putokpiu governor Manipur togliba sahi ama helaknaba lana sina maramoiraga maru oina mahimasing setmilon gilam yaun hiram kyara akaiba piri Manipur togliba lana solution duna mahausagi punsiro la hanjana na bahonavada miyam gweba wakolon putokpiu oina Manipur gi governor Anusha Uikena fongtokre wapamasing asi Manipur University ki court holder Northeast India Commerce and Management Association NEI CMA Department of Commerce Manipur University Association of Commerce Alumni Manipur University na punok sanaduna pangtokiba Nipan Suba NEI CMA gi annual conference amadi numinini subna sa tagadoriba International Seminar of India Towards $7 trillion economy by 2030 haudopaga mari lenna governor na fongdokibani Governor na makata na fongdokibada lana solution na mausagi punsiro hanjina na bhonabada miyam gweba wakolon putopyu kariguma lana sin matam sang adumak sathaduna lairabadi lamdamasigi sakot thaurangi thabak kayada apan piduna laigani ngasi pangthokliba NEI CMA gi annual conference asina Northeast ki state sing da maru oina Manipur da sakot thaurangi lamda ahongba ama soiduna purakpa ngamlaga naiki Tauramaduga Mari Lena Manipur University ki Vice Chancellor Professor L. Lokendra na fongdokibada India British ki makutagi ningtam panglaba matung sahi ni fuhena khungang leba ama oina lemki matam gi awang balakbi gi matung ina sakot lambida mangjul tharakli maru oina India gi GDP gi sangwang khalakli ba si economy gi sangwang khalakpa gi khudama mane Manipur gi oina hausik thokliba irang amadi Myanmar gi irang sina maram oiraduna Lalon itiki lamda khara sotharabasu ek is policy gi manungsana irang si loiraba matungda soidna economy gi lamda soidna asawa hongba malakpa ngamgani haikenasu pausta pali atopa pau madana Khetrigao kendra da tha taret ki napsa gi seng phangandana leide M Gitamala Khetrigao kendra da haukiba sahi English ngani ga kungo homdoi gi November tha da gi hauna sahi sigi jun tha phawada napsa card holders suna baseng pidri Kariguma napsa card holder punamaki sing laitrabadi masi yenbigano haina Khetrigao kendra gi ward number 437 gi napsa card holder Maibam Gitamala na fongdorakli kendra sa ki beneficiary suna sing phangdabaga mari lainana ngarang Manipur press cup ta pangtokiba pawgi mipmamada Gitamala na makatan hai tha taret ki sing pithoktuna leiringai sera sida sahi asigi March thada CAF NPD Department gi DSO yauna kongba nongthomam laikai panthoibi lampak ta miyoi khara ki singen ki thawong adu da pendra ba ward asigi beneficiary samaga marfu go humdoina DC amadi mari lenaba miyoi singdu wakalubada CAF and
PDꯒꯤ DSO na hairakpagi matuina June gi tang ahum June gi tang mapanda Minister Laisangthem Susindro unaduna tha asigi tang taraga manga phawgi manungda sungsoi soiduna seng piraga ne haina thajaba pirakrabane aduba minister na haidokhiba wa aduga tayonana June taraga mapan gi paukse khrada department gi notice that back tawduna hanagi seng yenbagi agent maibam paingambagi matam loire agent silaba matungda seng pithokpa haurani haina hapkhibane sakthung phangdraba lairaba miyam gi wakatam leiti Khetragaw Kendra si Manipur gi manungda leitabagum utpiba yaningde athubada napsa card holder singi seng pithokta tarabadi khongjang khangslakani madugi apapata ki daita du Kendra si MLA amadi department pugadabane haina makhata nam hakna phongdokhi ato papa madana Jiribam da athuba matamda santi hanjil halu haina Manipur gi governor da memorandum pishin badana tana wakat Mapham satakre Shanti oina laijaramba Jiribam da mitayama sungkuki community anigi marakta tholak liba maram oiduna Jiribam district laiba praja miyam laitana laiba ngamdre athupa matamda Shanti hanjin hananaba thabak paikat piu haina Jiribam da laiba all Jiribam Muslim Socio-Economic and Cultural Development Organization all Jiribam Muslim Welfare Society Hindu Jagaran Hamas Jiribam amadi Samasudra Pariyat Latin Khan Jiribam gi secretary singna sahi tawduna Jiribam DC gi kuthangda Manipur gi governor da memorandum ama pishinkhre ngasi memorandum asi DC Jiribam na pishinkhibaga loinana lan pani bazar Jiribam da miyam gi bu wak Mapham ama pangthokre Manipur gi governor da pishinkhiba memorandum aduda demand taruk thabak oina pangthok pinaba thamli demand sing aduri Jiribam gi irang kanama Mapham singda matik chaba security force sing thambiyu Yeng thina riba community anigi marakta wari sanaduna santi purakna ba honabiyu Jiribam da lariba community khudimangna mateng pangduna Jiribam na santi purakna ba honaminaba irang asina sokalaba miyoi singda humanitarian assistant phanganba educational assistant pipiba madi mai sakraba yum sing nauna sabiduna khunda laita hanbagi thabak paikhat pa haibisini ngasi Jiribam lan pani bazar da phamkiba wakat Mapham aduga mari leinana all Jiribam Muslim Socio-Economic and Cultural Development Organization gi Secretary MD Abdul Rab Laskar na phongdokhibadi sahi ama helaknaba Manipur thokliba mitay amasung koki community anigi lana si athupa matamda loisinba pami Kanglup animak lairik laisu haiba government gi asoba phampai duna thabak tawnariba madi scientist phabu oiba miyoi kya leinaraba ngaktani maduna Kanglup animak wari sanaduna irang asil loisinbiu hausa phabu loisinba ngamdana lairiba si ikaiba phawe ki Mang hai numit khrani ki mamang na Jiribam na miyoi ama kidnap tawkhraga mihat mipun chatharakpadagi pikhraba Jiribam asida praja mayam awasa theng kham theng na phangle Jiribam headquarter amadi Borobekra subdivision da yum amasum dukan kya mai sakre masna miyoi kya gi lanthum mangan takan khibadagi housing relief camp na sangjapam lauduna laidi maduna community anigi leaders sing kauraga wari sanaduna santi puraknaba honagadabani khul sing da santi oina leiba ngamnaba barat lenga amasum Manipur lenga anina matik chaba security thamigadabani education center sing mausagum hanguna normal class to hongadabani July tha phawgi manungna santi hanjin hananaba Manipur lenga amasum India lenga anina lokatpam tokpa thabak paikat piwai ki atopa pawmadana Jiribam gi inmate singda tengbangkhre Jiribam district kuki narco terrorist na mayu mai kai tumna mai thadok bihibadagi tuan relief camp singna sangjapam lauduna lairiba miyoi singda ngasi sana thanaba madi atai polam ke mateng pangkhre Sanura Lamjiglen Kanglaipak CLK Kanglaipak Students Association KSA Jiribam Women's Association of Kanglaipak Jimwak amadi International Peace and Social Advancement Jiribam branch na Jiribam gi tuan relief camp singda lairiba inmate singda mateng pangbagi thaba asi sadakhibani atopa pawmadana Prime Minister Narendra Modi na opposition gi lusingba Rahul Gandhi gi mawong matau tamdana ba khankhre Prime Minister Narendra Modi gi ahum suba tamasigi parliamentary meeting pangdokre Prime Minister Narendra Modi na mayai tangba lauduna ngasi pangtokhiba mifam aduda lengak paiminariba party singi MP singna opposition gi lusingba Rahul Gandhi gi mawong matau tamdana ba khankhre Panmayabadi ngarang pangtokhiba Lok Sabha mikhalda Hindu singbu tamthiba ama oina ngangkhibada House da Prime Minister Narendra Modi na Rahul Gandhi gi wafam asi House na taraina lawbu sumloi haina phongdokhibani ngasigi mifam adu loiraba matung Parliamentary Affairs Minister Kiren Rijujuna pawmising na wa ngangladuna PM khudimak leiba asigi amadi miyam gi thabak tawnaba thulapani dola doli khaidana leiba asigi damak thabak tawba haibasina aikhoi gi ahanba thaudangni
Prime Minister na khanghankhibagi matungina party ki khenaba thamdana MP khudimangna Pradhan Mantri Sangraharyada satham thui masina mamangna Prime Minister oikhiba singna makhogi matamda matau kramna thabak tawkhiba mandi lebak kidamak kaya yamna thaudang lokhiba haibadu khangmangani ngasigi Lok Sabha mifam ki matung tarakpada hauzik sathariba motion of thanks ki matamna opposition ki maikaidigi thamkhiba wafam singi matangda Prime Minister na pakhum piraba yai haidenisu pawsta phungdorakli aten ma pawkhra Shangmai Beres Kha Thangnaba Lambigi Saruk Fit Nifurom Namdakre Ngarang Hing Nong Kana Subadagi Shangmai Turel Gi Isingi Mai Kwang Khangwang Wang Khalakpadagi Shangmai Beres Ki Yet Thangba Torban Gi Lambigi Saruk Fit Nifurom Namdaki Bedagi Haujuk Satok Sintawa Yadan Lady Namdaki Lambigi Saruk Ama Shangmai Ga Maharabiga Paunaba Asamba Lambini Lambi Yosimiyamna Kurak hangdana satok isin tawribani ado bangasi ayu angan madigi hauna lambigi saruk asi pulap namtakibani lambigi saruk ama namtakibaga loinana Shangmai Beres yamna saw akaiba pirakadra haibigi mi paiba poknari amaromda Shangmai manaki Maharabi taba Maharabi singjilgi lambigi sarukta lekrak sauna salako ubadagi lekai miyoi singna lambi eduda mi amadi gari na singba satok isin tawba athingba khutaka thamjinkhre hairiba Crack sound salakli wala migi saru asisu namthaki kidra haibigi mi paiba poknari haiden su paus na makatana phongdoragli duga haujiku ina di miam paus tu matang solution jaragi ama sumiam puna no update ngaminasi